Garang Kuki singna attack torokibagi makhataba update miyamda pizare. May 3, 2023 dagi haurakiba Manipur gi tamthiraba lan usida amu hanjile Kuki terrorist singna Torbung saba lekai tamna bom taret noimaru saniro hwkhre. DGP Rajiv Singh Suchanpur Satuna Police Amadi Security Force Singa Security Review Meeting Pangthokloraba matu attack sa tharakibani haide. May 3, 2023 dagi lamhen to hen Kuki Jo Singna makogi terrorist sing khang natana mapalebak dagi naronda sangsilakiba khulai paiba singa phawba khusamna duna Manipur dagi separate administration lawgani habagi demand tawraduna atamna na mitayda onsinduna sa tharakiba tamthiraba lana sahi anisuramdai February 10, 2025 da Madugi Manipur Lega na resign Taukibadagi, February Tarahumdoi 2025 Tagi, Tarani Shuba Manipur Legislative Assembly was suspended animation the Tamlaga, Nomit Adudagi state as the President rules Salairak Padagi, Langi Taudoxing Toki the Bagaluina, no way Amasung Bong Gimakol Tarak Trabato, Kanghoutan Sursan Purga Tainariba Bislupur District Pagaksau Ikai, Police Station Koliba Torbung Saba Lekai Tamna, Kuki terroristing na bomb taret amuso, no way Maru Saniro. Kapselapodagi Manipur gi tamthiraba lan usida amu hanjilai kokomi amasung IDP sing na lengak na mangjauna na haikibagi matungina chatliba thasagi manungda IDP singbu masagi mayumda hanjilhangada bani haiduna akanba khongjang sangselapodagi thasagi marida Bishnupur gi Deputy Commissioner Puja Elangbomna Laimra Waroi Singh dagi lanjelaktuna Waroi Singh High School da hangba relic game ta lerakhiba IDP sing gi manungdagi imung home phuga mari gi miyoi chaniga yangthaitare thongjilhan khraba matu Nahansu district asigi ADM na makatana IDP khara basa-basagi mayumda hanjalhan khibani tahan ADM na IDP singu mayumda hanjalhan ba ubada Kuki terrorist sing thangjing singi maikai romdagi afam mokhargi khulai paiduna kumthara khibani adubu makhoibu mafam adu deploy tawba central force sing na thingduna makatana lakhan khidabani adumoina mak garang DGP Rajiv Singh na Suchanpur district satuna district adugi ASP gi conference room ama sangabaga loinana district adu da hojik oirba security ki mifam yengsiladuna makatana security ki maikai dagi section Tarang Lokat ka dabasing review tawbagi mifam pangthokloraba matu khanghaudana garang numidang Kuki terrorist singna akanba attack sa tharakibani haide DGP gi khongsar adugi manuksana Suchanpur district ki tongan ba civil society organization CSO singi mehut singa sa unaduna wari watai sana rakibane thawdo asing garang numidang pung 9 makhai rom tarakpadagi hauduna thokibane Kuki terrorist singna Suchanpur PS ki jurisdiction manung saliba kangbai khulge jalen phai amasung mathijang haina khangnaba mafam singdagi Torbung saba lekai tamna bom taret thangna na kapsilakibada natana nongmai maru chani rom su kapsilakibane makoina kapsilakiba bom singna Torbung saba lekai gi mitei khulda asiana yaukhidrabasu kablakiba nongmai maru singde mitei lekai asigi thongal phawba yoksilapu yaukhi adubu aso apandi amata yaukhide haire Kuki terrorist na khanghaudana garang numidang akanba attack sa tharakpagi thodok thokpham manakta deploy tawba Tara Suba Battalion BSF ki B Company ki parsen singna amasung Grewal Regiment ki parsen singna Kuki terrorist sing tamna khut handuna nongmai round khara kap ki hade thodok thokhraba mafam asiga Tara Suba Battalion BSF B Company ki counter insurgency post leiriba Torbung Kaichel ke marakta kilometer amarom lapnai hadi maramasna Kuki terrorist na bom amasung nongmai maru kaya kapsenduna attack sa tharakpatagi Central Security Force ani ki maikai dagi khut handuna kap khrabasu Kuki terrorist singi maikai da aso apan yawbugi pau phangba ngawkhide hadi Nakalamaromda ngasi social media singda ngarang numidang Kuki khulai paiba singna Torbung da leiba maitai khulla kap tharakiba bom amadi nongmaina pan kiba jaga sing adu yenglobada bom na pan kibagi mafam sing adu komjau oina tawduna leirambagi video social media singda thaganarakle Nakalamaromdana Torbung da Kuki singna landarakiba bu yaning da ba phongtokpa oina school ayamba suti thadokhre haina social media singda thaganarakle ngarang Torbung da nongmai kap tharakiba bu yaning da ba phongdoktuna hauja hujik news second da ban tawba hwkhre hadi tonbagi report laite haina thamlakre Thasagi taramanga da local pause sing da phongna khiba Kuki gi Lam Muslim sing na leire habagi report aduna yumpham yaudabane haina Manipur government sengdorakle Manipur government gi land resources ki secretary TS Kiran Kumar na thokpo official oba sengdok warol amada 2023 ki May thadagi Kuki singi Lam Muslim da onbagi record amata land resource department ta leite print amadi electronic media khara da lana pau idibasiga mari lenana sengdok warol asi thambani hadi Maphamani the Taramba Popi Pambising Yantat Krehadi
आइन कायनो पोपी थाबा थिंगनब लोखटप खोंथांग अमदा सेक्युरिटी फोर्सिंग अमसुंग ऑथोरिटी सिंगना ngarang उख्रुल डिस्ट्रिक्ट की तोंगान बा मफम अनिदे एकर मरफू हेनबदा थारंबा पोपी पांबी सिंग यानथतुना माहनख्रे हारि पुलिस तगी फंगबा पावगी मतुंगिना उख्रुल पुलिस बॉर्डर सेक्युरिटी फोर्स PSF फॉरेस्ट डिपार्टमेंट अमसुंग नारकोटिक्स एंड बॉर्डर अफेयर्स डिपार्टमेंट नापकी अपुनबा टीम अमना यावलेन lamlai singphai area da ekar nipuganipan henbada tharamba popi pambi sing yanthatke loinana popi thaba singla seasonana basang ani sumai thadoktuna manghan ki hari LM block area da ukrul police taruk suba manipur rifles forest department amasung taranipan suba assam rifles ki apunba team amana ekar kuntragani thoi henbada mafam da tharamba popi pambi sing yanthatpaga loinana loksang ahum sumai thadokhre hari FIR sing register tawre hari Bisnupur district ki IDP sahunga marfu mapan mayam da hanjin khre hari May 3 dagi haurakhe ba kalop ki irang da lanjan rak tuna Bisnupur district ta hang leba tongan ba relic camp singda sangjafam laurok ki ba IDP sahunga marfu mapan masagi mayam da hanjin khre hari district administration ki officers sing dagi phangba paw gi matungina kalop ki irang na maram oiraga phogak saw ikhai mamang lekai hautak tampak Khoizuman tabi amadi singatai na ba maitai khuldagi lanjen raktuna district asigi tongan ba mafam singda hangba relic camp singda leramba imung maudraga taret ki mi sahunga marfu mapan masagi mayamda hanjin khre hari kaluki irang ase hek haubaga lanjen rakhiba maitai khul singi manungda phagak saw ikhaina ihan hanba khulne hari panbai abdi district administration ki mijeng makha da hanbo ina irang asna lanjen haloraba laimara waru singi khunja sing mayamda hanjil hanba laikhrabane Manipur da tangdu lai taba hanjil halakna ba security force na kathokto na lawriba thodang da miyamna sumateng pangbiyo haina governor na phongdokhre lebak sen ba thongna pangthokpagum state asida su governor AK Balana saruk yaduna ngarang Manipur State Film Development Society MSFDS ki auditorium da Bijoy Divas ki thoram pangthokre Lengak na sintuna state ki thak ta pangthokpa thoram asida governor na hai chahi khudingi numit asigi thoram pangthokle adubu thoram ase samsamba military gi achievement sing adu khangning sing banate lanmi sing lairiba marebak ningba amasung laibak ki damakta ka thokpa ngamba thauna lingjel sing dubu ikai khomna bu utpani haike kunja 1971 da thokiba Indo Pakistan landa lanmi sing na utkiba thauna amadi laibak ki damakta lan thengna duna mai palakhiba adubu matam punamakta laibak sigi miyamna ningsing na ba amadi lanmi sing da ikai nabu utuna lehauragani lan phamadu da thawai kat khraba lanmi singbu thawramasina ningsingduna ikai khumnabu utle ngasigi amasung tunggi mirolna lanmi singi thawna lingjel singthaduna lehauragani haiki governor na makhata na hai lanmi singna kathokki badu ngasigi mirolna kauthopam thokte makhuigumna leba sigi unity amadi sovereignty ki damak amata oina lepminna khiba dugumna lehauriba ikhoi punamangna amata oina lepminaga dabani haiki Manipur da law and order fagana ba amadi ingtapa state ama oihanna ba hona ba security force na kathokpa galoina na lauriba thodang sida miyamna sumateng pangbiduna tangdulai taba Manipur ama porakna ba hona min se haiki amaromda governor AK Balana athoiba mithunglen oiduna ngasidagi hauraduna numit humni sathagadaba kumsi sahi ki Orange Festival Tamenglong District headquarter da hawdokluga dawre hari festival asigi 19 suba edition hawdokluna bagi damak ngasayuk pung 10 rom tarakpada governor na Imphal dagi helicopter da Tamenglong tana satkani mafamadu da ayuk pung 10 ga minute kun ga manga da thunglaba matung ayuk pung 10 makhai dagi festival hawdokpagi thorom pangthokani hari governor ge khongsat manung chana numi yumba matung da komla thariba pham amada su hak thengna satuna yengsilamba matung Tamenglong district ki deputy commissioner ge office da ayuki saklen charaga nungthil ge pung ani ga minute kun 3 rom tarakpada Imphal da amu halakani hari Torbung da Kuki na ngarang numidang pompi khillaga kaplambagi security force sing thengna khre hari Landmine pokhaibuda lanmi ama sire hari Jammu and Kashmir gi Kupwara district Indian Army gi tarawamdoi shuba Jammu and Kashmir Light Infantry gi Havildar Zureb Muhammad landmine pokhaibuda sire hari ngahan ahing athengbuda North Kashmir gi ngamkhai paring da leiba Trehagam area gi Putaha Khan gali da thokiba thodok amada Havildar Zubair Sathina sokpadagi Drukmula da leba military hospital da pukhatuna layengna ba hona khi adubo hospital yoba ngamdana laikhidabane agency gi pawna phongdorokpada landmine pokhaibagi thodo adu Putaha Khan gali area da lambi sembagi thabak paikhalingai da thokibane thodo asida terror gi oiba angle amata laite haiki Jammu ge Udhampur district ta su anti terror operation da police ama sire hari Messi ki tour da thokiba thodok ka mari lena West Bengal ge sports minister pham thadokhre hari
फुटबॉल लेजेंड लियोनेल मेसी की इंडिया टूर का मरी लेना वेस्ट बंगाल की सोल लेक स्टेडियम दा महाकी फैंसिंग उन्नब होनबदा थोकिबा चरांगनब थौदोक अदुगा मरी लेना ngarang वेस्ट बंगाल की स्पोर्ट्स मिनिस्टर आरुप विश्वासना महा स्पोर्ट्स मिनिस्टर की फम थादोकसरगे हायना स्टेट असि चीफ मिनिस्टर ममता बनर्जी दा अहिब सेरो पीदुरा हाइजरपदा ममता बनर्जी नसु याख्रे हारि आरुप विश्वासना स्पोर्ट्स मिनिस्टर की फम थादोकिबसि सोल लेक स्टेडियम की थौरमदुदा सेक्रेटरी लाफ्स लाइकिबा अमसु मैनेजमेंट की असोइबा चाउना लाइकिबा अदुगी मतांगदा मोरल ग्राउंड फम थादोकिबने थौदो अदुदा पॉलिटिशियन अमदी वीआईपी कयाना लियोनेल मेसी की मनाक्ता ओनसिंदुना महाका उनबा लाखिबा मियामना लुपा लिसिंग कुनगमंगा फाव पीदुना टिकेट कक्लबसु वीआईपी मयाम असिना ओमसिंदुना लाइकिबदगी लियोनेल मेसी उनबदी लायरदना उबो फावबा फंगहंद्रे हाइदुना इरांग हरखिबने मियाम की इरांग अदुदा सोल लेक स्टेडियम दा लुपा करोड़ अनिरोंगी ओइगदबा पोलम कया अमा अता थोखे चीफ मिनिस्टर ममता बनर्जी ना थौदो असिदगी मतांगदा थिजिलगनी हाना लाउथोखरबा मतों इन्वेस्टिगेशन अदुदा अयरपा लैतनबा अमसों फ्री एंड फेयर ओइना थिजिनबा ngamhanaba स्पोर्ट्स मिनिस्टर की फम थादोकपनि हाना आरुप विश्वासना फोंदोखे हौजु फावदा थिजिलकवा सिगी रिजल्ट ओइना मेसी की टूर ऑर्गेनाइजर सद्रदत्त हवखरे डिप्यूटी कमिश्नर ऑफ पुलिस अनिस सरकार ड्यूटी नेग्लेक्ट तौबगीदमक सस्पेंड तौखरे अमसों डीजीपी राजू कुमार यावना ऑफिशियल कियादा शोकॉस नोटिस थाखरे हारि म्यांमार अमसों इंडिया की मरक्ता लानमी की मरी हेना फगननबा कुमना खनखरे मिखल मतुंगदा अहोंगबा अमा लाखलगन हारि म्यांमार अमसों युमलोनरिबा इंडिया की मरक्ता लानमी की लेनरिबा मरी असि हेना नक्सिननबगी पांदमदा लेबा अनिगि लुसिंबा सिंगना कुमना वारी सानखरे म्यांमार की कोनुंग नेपिटोदा ngarang leba ani ki lusingba singna lanmi ki mari hena fagana ba wari sanakiba aduda Myanmar da India ki ambassador oiriba Aboy Thakur amasung military attaché Jaswinder Singh na hunta ki ahum suba lusingba oiriba Kyo Swarlin bu unakibani wari sanakiba aduga mari lenana hunta lenga na thamlakiba warol amada leba ani ki lusingba singna wari sanakiba aduda leba ani ki lanmi singna punna military training paikhat minabagi matangda kupna khana nainakhe leba ani ki lanmi singi marakta ngamkhaida ing tappa lehanaba ngamkhai ki thodok wathok da punna mateng pinaba amasung ngamkhai ngakpada amatoina mateng pinanabasu yanaki hairi wari sanaki basina thasigi aroibada pangthokadoriba Myanmar gi mikhal matungda hena phaba maikai amada purakpa yabage oitokpasu lei hairi Rakhine State yauna tongan mafam kiyada Myanmar junta lengakna ethnic rebels singi mathakta tamthirba airstrike sing sathaduna misamyam hale hana malengi miyoi kiyana yaningdabagi wafam sing thamnaringai sera asida laiba anigi lusingba singna wari sanakiba ase yamna kupna yengba yaba phibam ama oiri India lenga amasung Kachin Independence Army KIA gi marakta Myanmar gi awang thangbu sarukta leiriba lainunggi tanglaba mining gi matangda yanakiba leirabasu ngarang pangthokiba mifam aduda hiramasugi matangda khanakide hairi Sonia amasung Rahul Gandhi bu phadok pining luba Enforcement Directorate Court ta khudi thire hairi ED gi charge maintainable oide haiduna court na langthorakhre hairi Sahi kharagi mamangdagi wathok oihanduna lakleba National Herald gi case leba asigi Enforcement Directorate ED phawba yauksilakuna agency asina Prevention of Money Laundering Act ki makhada Congress lusingbi Sonia Gandhi amasung Rahul Gandhi bu accused oina konsinduna case ama register tawraga Delhi gi Rouse Revenue Port Complex ta leba Prevention of Corruption Act ki court amada file tawrakiba charge sheet adu court ki maikai digi maintainable oide haiduna langthorakhre hairi numit kharanigi mamangda charge sheet adu Enforcement Directorate ki maikai court asida submit tawraktuna Sonia Gandhi amasung Rahul Gandhi khakta natana case asida accused singni haiduna maral siriba miyoi singi mathakta cognizance launaba honarakibane adubu numit kharanigi mamangda court asina charge sheet asigi matangda ngarang khanagani haiduna lepkiba matamgi matugina ngarang special judge Bisal Gogan gi court charge sheet adu lokhat ki adu moinama court asina ED na file torokpa charge sheet adu yenglaba matungda masidi maintainable oide amasung ED na lokholak leba case asi private complaint amada base tawraga lokholapane hairiba complaint asidi first information report FIR amanate haiba wafam phondokladuna charge sheet adu bu langthorakibani hairi panba yabade case asida ED gi maikai degi Sonia amasung Rahul Gandhi khakta natana Suman Dube Sam Pitroda Young Indian Dortex Marketdice amasung Sunil Bhandari na singbasu accusing oina charge tawribani ED gi maikai degi case asida Associate Journalist Limited ki lupa crore lising ani henbagi mamal oigadaba property singla na sizinaki haibagi charge tawrakibani hairi